Russia amadi Ukraine ki lan ase 530 days phakre ngarang Russia ki maikai degi Ukraine ki mathakta cruise amadi hypersonic missile sangu ga loinana Iran made drone chu yauna thajilaki Ukraine ki air force ki source na phongdokli apun bada khutlai humput tara oigani mathang thangna nauna tharaki base hauki ba sande amadi mande ki manungda masi ki source asina makha tari attack asina maram oiraga casualty amadi asok apan su thokan ki building khara damage oi amadi public property to loss ohen kre Ukraine ki source asina hai humputra adudagi kuntra amadi intercept tobangam hoki Amuram the Russian army ki source tagi phongdokli makoina attack toki tasengna attack toki Ukraine ki air force ki air base singda masi dubno ko region dani Kharkiv region da su Russian bombing tauki amasung haujiksu tauri Amuram the President Zelensky na high west ki leibak singna makoi da support toba asina handak makoi da yamna kana bu uwa phangle maru aina US ki air defense system na yamna kana ba piri US taratana German made air defense system IRIS su Ukraine na haujik sijinari amasung mai pakli Russia na nahanda ki waves of attack chat tharakiba se Ukraine na Russia ki occupy tawduna thamlaba lamda phawduna chaliba bridge ani attack tawkre adudagini Ukraine na missile launch tawsin bani bridge sing asida masi konhar ko mafam dalaiba bridge amadani South Crimea ki area ni bridge aduna Crimea ga fauna halli masi tanatana Ukraine na lambi ahum da su attack tawki lambi ado tadkhina ba masi gi lambi ahum asina Crimea amati handak Ukraine gi mainland Russia na lotion khiba sing aduga samna halli ba lambi sing ni masi gi attack asida mi sire gas pipeline sing sokhalle Donetsk ki region gi manung chanbe area ki wathok ni Amuram the Russia amati Ukraine gi wathok ase temsin na ba Saudi Arabia na middleman oiraga mifam ma chat thakre Jeddah da pangthokre Zelensky ki chief of staff na hai discussion ado yamna kana adu details mana phonglam de luribadi Russia gi representative su invite tawna laki de Russia na hai madu west ki plan ni atop nation sing makoi gi oina ba changsin balalong amani side amada Belarus ka thangnari ba Poland na makoi gi troops lising amaga hena handak thomjin kre border asida Russia gi mercenary sepai sing mafam aduga nakna changkhrabani makoi ado illegally border lasi lakhadra khanbani Poland na Russia na history oiba textbook amasu handak release tawkre madu mokoi gi angang singda tamnahan gani larik aduda Russia gi army singna Ukraine da lan changliba amadi thauna leina sokna bado maru oina thagat na iri Amuram the Ukraine ki security service ki miyoi singna nupi amobu arrest tawkre maral karino haibada handak dam thugairaga Ukraine do hen ki ba flat aduda Zelensky visit tawrubani chairak aduda Russia na Zelensky hatpagi plot sem ki hairi amasung nupi aduna Russia ki mi oiraga plot sagat pada yaw ki hairi nupi adugi photo public ohendi but mangondagi evidence kya phangi haiduna mabu arrest tawkre malem da hojik santi leiti lan ngak tani maikai da hojimak East Ukraine da Russia ki missile hit tawkiba residential building ama mai chakli mi manga taruk sibagi paw hojik pawda thorakle atai su casualty oibagi wani yamna kanna rescue ki thebak sathari so thanks for watching.